tara mga lepa leitara lan thingnaraba matungda Israel amasung Hamas ki landform asi loishinkhiba matamda Gaza strip ta leiriba Palestinian myoisingi maikeidigi harauba phongdokpagi saktamni Nganbadagi numit tava fawba noktaksida karamba matamda fighter jet sing laktuna bom thadarakani karamba mapamda nongmai kapsilakani haibagi akiba asina thawai hingnabagi damakta koichen chenduna aduki matik yamna kuiraba matam asi leirakliba Palestinian myoisingi oinadi handakki ceasefire asi aduki matik yamna laibak faba amagumna yamna chawna celebration tawnari Ceasefire gi agreement da yana kibagi matungna nakal animaki site gi attack chathaba lep kibagal huinana Hamas ki site gi su Israel gi fajil libel mioisi adu tapna thadok ba hokre madugi exchange soina Israel gi lenga ki maikai de gisu makoina fajin ki va Palestinian mioisi hauzik exchange tawbo oina thadok ba hokre Tha tara manga hena lan thengnarakla matungda Israel amasung Hamas nakalani gi marakta ceasefire lakpa si Palestinian mioisi amasung Israel gi oiba mioi kya amasu lan asi lochin kre haiduna di harawa phongdongnari World gi oina leidib atopa country sing su landform asina maram oiduna economy da natragana atopa hiram sing da soglakliba asibu kharada oidaba su safagadra haiduna nungaiba phongdoknari adubu yamna lubo wahangdi hauzik sognakriba landform asina fanghoriba saitheng asi koknabagi damakta kari tawgadawri Tha tara mangarom songnakiba Israel amasung Hamas ki landform aduda Israel gi site su mangjaba amang ata kayamade laiki adubu Israel gi oinadi yamna hena madubu recover tawbada matam changada basu leite aduga thoidokna sokpasu leite hauzik khwaidigi luribadi Palestinian mioisingi leifam oiriba Gaza strip hairiba mafam asini landform asi loikraba matungda aikoina Gaza haina khangnariba mafam asigi oihoriba fibamni adom ki mitmangda ubiriba saktam asi landform asina maram oiduna Miyoi kayama thawai mangkre imungi miyoi kayama laikidabagi pendabagi chena marak asida landform asidagi hingauraba miyoi kayama aduki matik yamlaba la kayagi miyoi sing makogi mayum asi thugai kibana maram oiduna laifam laitabadagi changjafam lauduna relief camp sing asida chaba thakba maduda loinamak tawduna lairibani hairiba miyoi sing asigi yaifanabagi damakta kari tawgadabge haiba khongthang asini karigumba hauji thokliba landform asida Mioising asibu amuk hanna hanjinduna normal oiba nungaiba bunsi maing piba ngamhodaba taragadi mamangdasu Israel amasung Hamas kagi oiba landform asi tokre handaksu asumag thokliba asini masiga chap manana amukka hanna thorokpagi fibam adu oigadoribani Gaza strip hairiba mafam asida leiriba Palestinian mioising asi aduki matik yamna waba punsi mahing amada senthumgi lambidabu oigera chana thaknaba khudima asida aduki matik yamna sothabana maram oiduna Kulai paiduna lan honing bagi oiba maram asi hena yam khatakpani masina maram oiduna lakadoriba matam asidasu pendabagi pendaba mayam marak asida adumak langthoktuna thambiba taragari hanagi fibam aduda hanjilakpagi yabagi fibam aduni masigumlaba fibam asi amukka hana repeat tawraktanabagi damaktang asi landform gi matungda lan soknakraba matumda akaya toitena thallaba Gaza city asibu sengdoktuna amukka hana rebuild tawnabagi damakta wafam khara adumak khanari Masigi manungda handak nauna Trump ki oina lakliba lengaki maikeidigi Gaza da leiriba hauzik changjafam lauduna leifam leiteduna leiriba mioising asi atopa country amada matam kharagi changjafam lawhanduna thamlaga Gaza city asibu semjinbagi wafamsu adumak puthorakli adubu hairiba wafam asi oithokadra haibasi yamna chawbu hang amadi oiri handak nauna US ki government pairakliba Trump lengaki oiba policy gi matungina hauzik leiriba fibam asibu semdoknabagi damakta Gaza strip leiriba Palestinian mioising asi matam kharagi Indonesia hairiba country asida putoktuna thamlaga Gaza city asi nahuna semgatpagi wafam phungdokli Indonesia hairiba country asi malemgi oina khwaidagi yamna muslim singi population yamba country ama khakni aduga hauzik sonariba landform asida Palestinian people singi coast adumak support tawduna lakpa country amani maram asina su Trump gi maikeidigi matam kharagi oina Gaza gi oina khudongtiba nanglaba Palestinian mioising asi Indonesia da thamnapagi wafam asi lokalakpasu oiramba yai tawbadabu yamna luriba wafamdi Indonesia hairiba mafam asi Gaza strip tagi aduki matik yamna lapa kilometer lising kaya lapa mafam amakhangni maduda sunatana Indonesia hairiba mafam asida leiriba muslim sing asiga Gaza da leiriba Palestinian mioising asiga gi oiba language ki oiba yamna chaw barrier amasu leiri Matam kuinadagi songnaduna lakiba Israel amasung Hamas ki landform aduna maram oiduna masigi manaknakpada leiriba atop Arab country singdadi Palestinian mioi kaya ama changjaduna refugee oina leiribanina Gaza na hongnana semgatnabagi damakta paikalagliba khokthang asida anauba mioi sing lausilu haibada lausinningbagi oiba fibam amata ude matang asida Indonesia lengaki maikeidagi US na lakhalagliba khongthang asi makoida kariguma knowledge amata leite haiduna yaningdabagi wafam lomda oina phongdorkpasu adumak thorakli